ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯥꯟꯁꯤ ꯀꯥꯡꯒꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛ ꯇꯝꯐꯥꯃꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯅꯤꯇꯤꯁ ꯅꯍꯥꯛꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯍꯤꯊꯥꯡꯐꯝ ꯑꯃꯗꯅꯤ ꯑꯣꯖꯥ ꯁꯅꯥ, ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯍꯤ ꯑꯃꯗ ꯇꯣꯡꯅꯅꯕꯒꯤꯗꯃꯛ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯐꯝ ꯆꯥꯅ ꯐꯝꯂꯕ ꯇꯨꯡꯗ ꯍꯤꯍꯣꯜꯂꯣꯏ ꯑꯅꯤꯅ ꯍꯤ ꯑꯗꯨ ꯍꯣꯟꯕ ꯍꯧꯏ꯫ ꯍꯤ ꯍꯣꯜꯂꯤꯕ ꯑꯅꯤꯗꯨꯗꯤ ꯇꯝꯐꯥꯃꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯨꯡꯗ ꯐꯝꯗꯨꯅ ꯍꯣꯜꯂꯤ ꯑꯗꯨꯒ ꯇꯝꯐꯥꯃꯅꯤꯅ ꯃꯥꯡꯗ ꯐꯝꯗꯨꯅ ꯃꯥꯡ ꯑꯣꯟꯗꯨꯅ ꯍꯣꯜꯂꯤ꯫ ꯑꯣꯖꯥ ꯁꯅꯥꯅ "ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ ꯂꯣꯛꯇꯥꯛ ꯏꯃꯥ, ꯅꯪꯒꯤ ꯅꯁꯥꯏꯀꯣꯜꯁꯦ"꯫ ꯅꯣꯡꯗꯝꯅ "ꯑꯣꯖꯥꯁꯤꯕꯨ ꯑꯩꯅ ꯀꯗꯥꯏꯗꯅꯣꯃ ꯎꯈꯤꯕꯒꯨꯝ"꯫ ꯑꯣꯖꯥ ꯁꯅꯥꯅ "ꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯏꯆꯥ ꯏꯅꯥꯎ ꯀꯌꯥꯕꯨꯁꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ"꯫ ꯅꯣꯡꯗꯝꯅ ꯑꯃꯨꯛ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ "ꯑꯣꯖꯥꯁꯤꯕꯨ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯁꯅꯥ ꯅꯠꯇꯕ꯭ꯔꯅꯦ"꯫ "ꯃꯥꯅꯤꯗ, ꯑꯣꯖꯥ ꯁꯅꯥꯅꯤꯗ"꯫ ꯑꯣꯖꯥ ꯁꯅꯥꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ "ꯃꯥꯅꯦ ꯃꯥꯅꯦ"꯫ ꯇꯝꯐꯥꯃꯅꯤ ꯋꯥ ꯉꯥꯡꯗꯦ, ꯃꯈꯨꯠꯇ ꯅꯧ ꯄꯥꯏꯗꯨꯅ ꯍꯤ ꯑꯗꯨꯝ ꯍꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯤ ꯀꯨꯞꯇꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯕꯒꯤ ꯃꯥꯏꯊꯣꯡꯗꯤ ꯎꯕ ꯐꯪꯏ꯫ ꯅꯣꯡꯗꯝꯅ ꯅꯣꯛꯇꯨꯅ "ꯏꯁꯩꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯣꯖꯥ, ꯃꯥꯡꯗ ꯍꯤ ꯍꯣꯜꯂꯤꯕꯤ ꯅꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯏꯁꯩꯗꯤ ꯑꯗꯨꯝ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯣꯖꯥ, ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯥꯊꯣꯛꯁꯤꯔꯥ"꯫ ꯑꯣꯖꯥ ꯁꯅꯥꯅ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯃꯥꯒꯤ ꯐꯝꯄꯥꯛꯁꯤꯗ, ꯇꯥꯟꯊꯥ ꯅꯥꯏꯕ ꯏꯊꯛ ꯏꯄꯣꯝꯁꯤꯗ ꯏꯆꯜꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯑꯃ ꯑꯗꯨꯛ ꯇꯥꯊꯣꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ"꯫ ꯅꯣꯡꯗꯝꯅ "ꯀꯩꯗꯧꯔꯒꯦ ꯇꯝꯐꯥ, ꯑꯣꯖꯥꯁꯤꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯐꯖꯕ ꯏꯁꯩ ꯑꯃꯠꯇ ꯉꯪꯊꯣꯔꯛꯎꯗꯅ"꯫ ꯇꯝꯐꯥ ꯋꯥ ꯉꯥꯡꯗꯦ꯫ ꯅꯣꯡꯗꯝꯅ ꯇꯝꯐꯥ ꯍꯥꯏꯅ ꯄꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯣꯖꯥ ꯁꯅꯥ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯀꯔꯤ, ꯇꯝꯐꯥ ꯍꯥꯏꯕ"꯫ ꯇꯝꯐꯥꯃꯅꯤ ꯂꯣꯛꯇꯥꯛ ꯁꯩꯊꯥꯔꯣꯜꯒꯤ ꯐꯖꯔꯕ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ꯫ ꯑꯣꯖꯥ ꯁꯅꯥꯅꯁꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯡꯒ ꯂꯝꯗꯝ ꯑꯃꯒꯤ ꯍꯣꯠꯅꯕ ꯀꯟꯕꯤ, ꯁꯨꯕ ꯅꯣꯝꯕꯒꯤ ꯆꯣꯛꯊꯕ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛꯇ ꯉꯥꯔꯨꯕꯥꯛ ꯊꯥꯡꯒꯠꯇꯨꯅ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯛꯂꯤ꯫ ꯃꯍꯥꯛ ꯑꯁꯦ ꯇꯝꯐꯥꯃꯅꯤꯒꯤ ꯃꯃꯥꯅꯤ꯫ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯈꯥꯝꯂꯗꯨꯅ ꯉꯥꯔꯨꯕꯥꯛ ꯑꯗꯨ ꯊꯥꯡꯊꯔꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ "ꯂꯩꯇꯦꯅꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ"꯫ ꯌꯨꯝꯒꯤ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯏ꯫ ꯂꯩꯕ ꯎꯗꯕꯗꯒꯤ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯏ꯫ ꯃꯗꯨꯗ ꯁꯛꯁꯨ ꯅꯤꯡꯊꯤꯅ ꯐꯖꯔꯕꯤ, ꯁꯝꯂꯥꯡ ꯀꯣꯏꯀꯛꯅꯔꯤꯕꯤ, ꯁꯥꯏꯅ ꯖꯝ ꯖꯝ ꯊꯥꯗꯔꯤꯕꯤ ꯇꯝꯐꯥꯃꯅꯤ ꯐꯝꯗꯨꯅ ꯁꯨꯔ ꯇꯥꯗ꯭ꯔꯕ ꯏꯁꯩ ꯑꯃ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ "ꯇꯝꯐꯥ" ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯝꯐꯥꯃꯅꯤ ꯏꯁꯩ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯏꯁꯩꯗꯨ ꯌꯥꯔꯦ ꯈꯪꯉꯦ꯫ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ"꯫ ꯇꯝꯐꯥꯃꯅꯤ "ꯂꯣꯏꯔꯦ ꯏꯃꯥ"꯫ ꯃꯃꯥꯅ "ꯂꯥꯎ ꯑꯗꯨꯗꯤ ꯆꯥꯔꯨꯔꯁꯤ, ꯏꯃꯥ ꯉꯥ ꯂꯧꯕ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ"꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯆꯥꯛꯈꯨꯝꯗ ꯆꯪꯏ꯫ ꯇꯝꯐꯥꯃꯅꯤꯅ ꯆꯐꯨꯗꯒꯤ ꯆꯥꯛ ꯊꯤꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯉꯥꯏꯍꯛ ꯀꯣꯟ ꯑꯃꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯑꯅꯤ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯪꯗ ꯂꯧꯔꯤ꯫ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯂꯩꯃꯥꯏꯗ ꯎꯠ ꯀꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯏꯁꯩ ꯇꯝꯒꯦ"꯫ ꯃꯃꯥꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ "ꯇꯝꯐꯥ, ꯆꯥꯛꯁꯦ ꯆꯥꯎ"꯫ ꯇꯝꯐꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯅꯣꯟꯊꯗꯨꯅ ꯆꯥꯛ ꯆꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯁꯤꯟꯗꯝꯁꯪ ꯑꯃꯗꯅꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯏꯁꯩ ꯑꯧꯔꯥꯏꯅꯔꯤ꯫ ꯇꯝꯐꯥꯃꯅꯤ ꯂꯣꯟꯅ ꯆꯦꯞꯊꯗꯨꯅ ꯃꯌꯥꯝꯗꯨ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁꯩꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯇꯝꯐꯥꯕꯨ ꯎꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯇꯥꯛ ꯇꯥꯛ ꯊꯦꯡꯂꯝꯃꯤ꯫ ꯇꯝꯐꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯝꯐꯥ, ꯅꯪꯁꯨ ꯏꯁꯩ ꯌꯥꯎꯅꯤꯡꯕ꯭ꯔꯣ"꯫ ꯇꯝꯐꯥ ꯋꯥ ꯉꯥꯡꯗꯦ, ꯃꯉꯛꯇꯤ ꯅꯣꯝꯃꯤ꯫ ꯇꯝꯐꯥꯕꯨ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯁꯤꯟꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ꯫ ꯇꯝꯐꯥꯁꯨ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯏ꯫ ꯇꯝꯐꯥꯃꯅꯤꯒꯤ ꯃꯃꯥ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯨꯡꯗ ꯇꯝꯐꯥ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ "ꯏꯃꯥ, ꯏꯃꯥ, ꯏꯃꯥ ꯍꯥꯏꯁꯦ"꯫ ꯇꯝꯐꯥꯒꯤ ꯃꯃꯥ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫
ꯃꯥꯡꯒꯣꯜꯗꯒꯤ ꯂꯨꯕꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯀꯦꯔꯤꯌꯔꯗ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯇꯝꯐꯥ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯏꯁꯩ ꯁꯛꯐꯝ ꯌꯦꯅꯈꯥꯗ ꯆꯠꯇꯨꯅ ꯅꯤꯡꯊꯤꯖꯅ ꯐꯝꯊꯗꯨꯅ ꯁꯨꯔ ꯇꯥꯗ꯭ꯔꯕ ꯃꯥꯒꯤ ꯏꯁꯩ ꯑꯗꯨ ꯑꯃꯨꯛ ꯁꯛꯄ ꯍꯧꯏ꯫ ꯑꯗꯨꯒ ꯃꯊꯟꯇ ꯁꯤꯡꯅꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯍꯥꯏꯖꯩ, "ꯑꯩ ꯏꯁꯩꯁꯦ ꯍꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯏꯁꯩ ꯇꯝꯐꯝꯗꯅꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯁꯨꯅ ꯐꯝꯂꯤ꯫ ꯇꯝꯐꯥꯁꯨ ꯐꯝꯂꯤ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ, "ꯏꯁꯥꯁꯥ, ꯉꯁꯤꯗꯤ ꯏꯝꯐꯥꯜꯗꯒꯤ ꯑꯣꯖꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯍꯣꯔꯦꯟ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯁꯩ ꯐꯖꯅ ꯁꯛꯁꯤꯀꯣ"꯫ "ꯍꯣꯏ ꯑꯣꯖꯥ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯝꯕ ꯑꯃꯗꯤ ꯑꯣꯖꯥ ꯁꯅꯥ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ, "ꯍꯩꯃꯥ, ꯍꯥꯏꯔꯤꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦ꯫ ꯈꯣꯝꯕ, ꯆꯪꯉꯣ ꯆꯪꯉꯣ"꯫ ꯈꯣꯝꯕ ꯑꯃꯗꯤ ꯑꯣꯖꯥ ꯁꯅꯥ ꯏꯁꯩ ꯇꯝꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯉꯥꯡꯁꯥ, ꯉꯁꯤꯁꯤꯗ ꯂꯥꯛꯏꯕꯁꯦ ꯑꯣꯖꯥ ꯁꯅꯥ ꯍꯥꯏꯕꯗꯨꯅꯤꯀꯣ꯫ ꯉꯁꯤ ꯁꯣꯝꯗ ꯀꯣꯏꯊꯣꯔꯛꯄ ꯑꯁꯤꯗ ꯅꯣꯏꯒ ꯎꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯅꯤ"꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯑꯣꯖꯥ ꯁꯅꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯝꯃꯤ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ, "ꯈꯣꯝꯕ, ꯉꯁꯤ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯏꯊꯣꯔꯛꯄꯗꯤ ꯀꯔꯤ ꯆꯥꯒꯅꯤ"꯫ ꯈꯣꯝꯕꯅ, "ꯏꯇꯩꯃ, ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯩ꯫ ꯑꯣꯖꯥ ꯁꯅꯥꯅ, "ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗ ꯂꯩꯗꯨꯅ ꯐꯖꯔꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯁꯩꯊꯥꯗꯨꯅ ꯁꯛꯄꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯜꯁꯤꯅ ꯃꯥꯡꯗ ꯊꯝꯗꯨꯅ ꯁꯩꯊꯥꯕ ꯑꯁꯤꯗꯒꯤ ꯍꯦꯟꯒꯗꯕ ꯂꯩꯔꯣꯏꯕꯨ"꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯗꯣ ꯏꯕꯨꯡꯉꯣꯕꯨ ꯃꯐꯝꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯂꯩꯅꯤ"꯫ ꯑꯣꯖꯥ ꯁꯅꯥꯅ, "ꯑꯣꯖꯥ, ꯑꯩ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯏꯇꯥꯎ ꯈꯣꯝꯕ ꯍꯣꯏꯗ ꯂꯩꯕ ꯇꯥꯔꯤ꯫ ꯑꯗꯣ ꯑꯣꯖꯥ, ꯑꯉꯥꯡꯁꯤꯡꯁꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤ ꯍꯥꯏꯕꯕꯨ"꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯣ, ꯌꯥꯏꯌꯦ"꯫ ꯑꯣꯖꯥ ꯅꯨꯄꯤ, ꯑꯣꯖꯥ ꯁꯅꯥ ꯑꯃꯗꯤ ꯈꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯉꯥꯡꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯁꯅꯥꯅ ꯍꯥꯏ, "ꯃꯌꯥꯝ, ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯣꯖꯥ ꯁꯅꯥ, ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯅꯣꯏ ꯃꯌꯥꯝꯒꯤꯁꯨ ꯑꯝꯇ ꯈꯪꯅꯁꯦ"꯫ ꯇꯝꯐꯥꯃꯅꯤ ꯑꯣꯖꯥ ꯁꯅꯥꯗ ꯂꯣꯟꯅ ꯑꯗꯨꯝ ꯌꯦꯡꯂꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯃꯤꯡ ꯍꯥꯏꯅꯔꯤ꯫ ꯇꯝꯐꯥꯃꯅꯤꯁꯨ ꯍꯥꯏꯔꯤ, "ꯑꯣꯖꯥ, ꯑꯩꯒꯤꯅ ꯇꯝꯐꯥꯃꯅꯤ"꯫ ꯑꯣꯖꯥ ꯁꯅꯥꯅ, "ꯐꯔꯦ ꯑꯗꯨꯗꯤ, ꯃꯤꯡꯁꯨ ꯈꯪꯅꯔꯕꯅꯤꯅ ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯍꯥꯏꯒꯦ, ꯅꯣꯏ ꯏꯜꯂꯛꯎꯀꯣ"꯫ ꯃꯌꯥꯝꯗꯨ "ꯍꯣꯏ ꯑꯣꯖꯥ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯐꯥꯗꯤ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯣꯖꯥ ꯁꯅꯥꯅ ꯃꯇꯦꯛ ꯑꯃ ꯁꯛꯏ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯌꯥꯝꯅ ꯐꯖꯅ ꯁꯛꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯏ꯫ ꯇꯝꯐꯥ ꯏꯁꯩ ꯁꯛꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯇꯥꯟ ꯁꯨꯔ ꯄꯨꯝꯅꯃꯛ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ꯫ ꯃꯌꯥꯝꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯃꯉꯛꯇꯤ ꯂꯦꯡꯗꯅ ꯃꯌꯥꯝꯗ ꯇꯉꯛ ꯇꯉꯛ ꯌꯦꯡꯉꯤ꯫ ꯑꯣꯖꯥ ꯁꯅꯥꯅ, "ꯇꯝꯐꯥ, ꯀꯟꯅ ꯍꯣꯠꯅꯧꯀꯣ, ꯍꯣꯠꯅꯕꯗ ꯉꯝꯗꯕ ꯂꯩꯇꯕꯅꯤꯀꯣ"꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯖꯥ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯣꯖꯥ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ"꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ, "ꯐꯅꯤ ꯏꯕꯨꯡꯉꯣ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ"꯫ ꯅꯨꯃꯤꯗꯥꯡ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯇꯝꯐꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯉꯁꯥꯏ ꯑꯣꯖꯥ ꯁꯅꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯤ꯫ ꯈꯪꯍꯧꯗꯦ, ꯃꯆꯤꯟꯗꯒꯤ ꯃꯥꯒꯤ ꯁꯨꯔ ꯇꯥꯗ꯭ꯔꯕ ꯏꯁꯩꯗꯣ ꯁꯛꯂꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯝꯐꯥꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯏ, "ꯇꯝꯐꯥ, ꯍꯩ ꯇꯝꯐꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯔꯥ ꯅꯪ"꯫ ꯇꯝꯐꯥ ꯏꯁꯩ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯟꯖꯩ, "ꯑꯩ ꯑꯣꯖꯥ ꯁꯅꯥꯗ ꯏꯁꯩ ꯇꯝꯗꯕ ꯌꯥꯗꯦ"꯫ ꯑꯗꯨꯒ ꯃꯃꯤꯠꯇꯣ ꯎꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯝꯐꯥꯃꯅꯤ ꯑꯃꯗꯤ ꯃꯃꯥ, ꯃꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯕ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝꯗ ꯉꯥ ꯌꯣꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯃꯅꯤꯅ ꯂꯥꯞꯅ ꯈꯣꯝꯕ ꯑꯃꯗꯤ ꯑꯣꯖꯥ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯇꯝꯐꯥꯃꯅꯤ ꯃꯃꯥꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯜꯂꯤ꯫ ꯈꯣꯝꯕ ꯍꯣꯏꯁꯨ ꯇꯝꯐꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯗꯨꯕꯨ ꯃꯃꯜ ꯍꯪꯉꯤ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥ ꯑꯣꯖꯥ ꯁꯅꯥꯗ ꯆꯦꯞꯊꯗꯨꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨ ꯑꯣꯖꯥ ꯁꯅꯥꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯈꯔ ꯆꯠꯂꯒ ꯑꯣꯖꯥ ꯁꯅꯥꯒꯤ ꯈꯨꯠ ꯇꯨꯡꯂꯣꯝꯗꯒꯤ ꯇꯝꯐꯥꯃꯅꯤꯅ ꯄꯥꯏꯔꯒ ꯈꯔ ꯆꯤꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯗ"꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯣꯖꯥ ꯁꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ? ꯑꯩꯁꯦ ꯄꯪꯌꯥ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ?
ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯎꯔꯒ ꯀꯔꯤꯅꯦꯅ ꯈꯟꯒꯅꯤ? ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯗ ꯅꯪꯕꯨ ꯀꯔꯝꯅ ꯑꯐꯕ ꯃꯤ ꯑꯣꯏꯒꯅꯤ? ꯑꯐꯕ ꯃꯤ ꯑꯃ, ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ, ꯊꯧꯒꯜꯂꯣꯟ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯣꯖꯥꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯤꯗꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥ ꯁꯅꯥ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯁꯞ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯝꯐꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯉꯁꯥꯏ ꯑꯣꯖꯥ ꯁꯅꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯇꯝꯐꯥ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯡꯅꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯃꯍꯩꯗ ꯃꯄꯨꯛꯅꯤꯡ ꯂꯨꯞꯂꯝꯃꯤ꯫ ꯃꯥꯅ ꯏꯁꯩ ꯇꯝꯂꯤꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯝꯐꯥꯅ ꯃꯃꯤꯠꯅ ꯎꯕ ꯏꯁꯣꯔꯃꯛꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯦꯜꯂꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗ ꯃꯇꯦꯡꯀꯌꯥ ꯄꯥꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯂꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯣꯖꯥꯅ ꯄꯦꯟꯕꯤꯔꯗꯨꯅ ꯃꯇꯣꯝꯇ ꯑꯣꯏꯔꯕꯁꯨ ꯇꯝꯐꯥꯕꯨ ꯅꯤꯡꯊꯤꯖꯅ ꯏꯁꯩ ꯇꯝꯕꯤꯔꯝꯃꯤ꯫ ꯏꯁꯩ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯝꯐꯥꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥ ꯍꯜꯂꯛꯄꯗ ꯆꯥꯛ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯃꯃꯥ ꯍꯜꯂꯛꯂꯕꯗ ꯇꯝꯐꯥ ꯃꯃꯥꯒꯤ ꯉꯥꯔꯨꯕꯥꯛ ꯊꯥꯡꯊꯕꯤꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇꯁꯨ ꯑꯊꯨꯝ ꯑꯍꯥꯎ ꯀꯌా ꯄꯨꯗꯨꯅ ꯆꯦꯟꯗꯨꯅ ꯃꯍꯩ ꯇꯝꯖꯔꯤ꯫ ꯇꯝꯐꯥ ꯍꯧꯖꯤꯛ ꯏꯁꯩ ꯐꯖꯅ ꯁꯛꯄ ꯍꯩꯔꯦ꯫ ꯑꯇꯥꯕꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯂꯦ꯫ ꯃꯌꯨꯝꯗ ꯃꯥꯒꯤ ꯊꯥꯏꯅ ꯏꯁꯩ ꯁꯛꯐꯝ ꯑꯣꯏꯔꯤꯕ ꯌꯦꯅꯈꯥ ꯑꯗꯨꯅ ꯐꯝꯗꯨꯅ ꯏꯁꯩ ꯁꯛꯄꯗꯨ ꯃꯃꯥꯅ ꯄꯦꯟꯖꯔꯗꯨꯅ ꯃꯆꯥꯒꯤ ꯏꯁꯩꯗ ꯃꯊꯟꯇ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯇꯥꯟ ꯊꯥꯖꯔꯤ꯫ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯅꯤ꯫ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗꯅꯤ ꯑꯦꯡꯀꯔꯅ ꯑꯍꯥꯟꯕꯃꯛꯇꯗ SBTV ꯆꯦꯅꯦꯜꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯇꯝꯐꯥꯃꯅꯤꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯝꯐꯥꯃꯅꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯦꯡꯀꯔ ꯑꯍꯥꯟꯕꯗ ꯇꯝꯐꯥꯃꯅꯤꯒꯤ ꯁꯛꯇꯥꯛ ꯋꯥꯔꯣꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯇꯦꯛ ꯑꯃꯠꯇ ꯊꯝꯕꯤꯌꯨ꯫ ꯇꯝꯐꯥꯃꯅꯤꯅ ꯑꯩꯒꯤ ꯃꯤꯡ ꯇꯝꯐꯥꯃꯅꯤ ꯁꯂꯥꯝ꯫ ꯑꯩ ꯊꯥꯡꯒ ꯁꯂꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒ ꯈꯛꯇ ꯂꯩꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯤꯡꯅ ꯁꯂꯥꯝ ꯑꯣꯡꯕꯤ ꯂꯩꯃ ꯀꯧꯏ꯫ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯑꯣꯖꯥ ꯁꯅꯥꯁꯨ ꯌꯦꯡꯂꯤ꯫ ꯑꯦꯡꯀꯔ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯍꯟꯗꯛ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯌꯦꯂꯤꯇꯤ ꯁꯣ ꯑꯃꯗ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯆꯥꯎꯈ꯭ꯔꯕ ꯃꯐꯝ ꯑꯃ ꯀꯟꯕ ꯉꯝꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯖꯅꯤꯡꯏ꯫ ꯑꯗꯨꯅ ꯇꯝꯐꯥꯃꯅꯤꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯤ ꯀꯅꯥꯗ ꯄꯤꯅꯤꯡꯏ? ꯇꯝꯐꯥꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯤ ꯑꯩꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯒꯤ ꯏꯔꯩꯀꯥꯏꯒꯤ ꯑꯣꯖꯥ ꯇꯣꯝꯕꯤ, ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯣꯖꯥ ꯁꯅꯥꯗ ꯄꯤꯖꯅꯤꯡꯏ꯫ ꯑꯣꯖꯥ ꯁꯅꯥꯅ ꯑꯩꯕꯨ ꯑꯆꯧꯕ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯝꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯐꯤꯚꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯑꯣꯖꯥ ꯁꯅꯥ ꯊꯥꯏꯅ ꯃꯥꯅ ꯉꯥꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯦꯡꯀꯔꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯔꯣꯏꯕꯁꯤꯗ ꯇꯝꯐꯥꯃꯅꯤꯗꯒꯤ ꯏꯁꯩ ꯑꯃꯈꯛꯇ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯗꯨꯅ ꯉꯁꯤꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯅꯕ ꯍꯥꯏꯖꯔꯤ꯫ ꯇꯝꯐꯥꯃꯅꯤꯅ ꯌꯥꯅꯤ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯇꯝꯐꯥ ꯏꯁꯩ ꯁꯛꯄ ꯍꯧꯏ꯫ ꯇꯝꯐꯥ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯅꯧ ꯄꯥꯏꯗꯨꯅ ꯏꯁꯩ ꯁꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯁꯨ ꯌꯧꯔꯦ꯫ ꯇꯝꯐꯥꯒꯤ ꯏꯁꯩꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯣꯖꯥ ꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯂꯣꯏꯅ ꯍꯤꯗꯒꯤ ꯀꯨꯝꯊꯔꯦ꯫ ꯃꯦꯃꯅ ꯇꯝꯐꯥ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯁꯩꯁꯛꯄꯤ ꯑꯃꯅ ꯀꯔꯤꯒꯤ ꯈꯨꯠꯇ ꯅꯧ ꯄꯥꯏꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ? ꯃꯅꯤꯅ ꯏꯇꯩꯃ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯀꯂꯥ ꯇꯧꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦꯗ꯫ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯃ ꯍꯦꯛ
ꯊꯣꯛꯄꯒ ꯀꯂꯥ ꯇꯧꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯈꯥꯎꯒꯤ ꯂꯝꯕꯤꯁꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯅ ꯇꯝꯐꯥꯁꯨ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯜꯁꯤꯗ ꯈꯨꯠꯇ ꯅꯧ ꯄꯥꯏꯗꯨꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯊꯤꯔꯤ꯫ ꯃꯦꯝꯃ, ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ, ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯀꯌꯥ ꯇꯥꯔꯒꯦ? ꯇꯝꯐꯥꯅ, ꯏꯅꯝꯃ, ꯉꯁꯤꯒꯤꯗꯤ ꯁꯦꯜ ꯂꯧꯖꯔꯔꯣꯏ꯫ ꯇꯝꯐꯥ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯖꯥꯏꯗ ꯄꯥꯏꯗꯨꯅ ꯍꯪꯉꯤ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯁꯦꯝꯕ ꯀꯧꯏ꯫ ꯇꯝꯐꯥꯅ, ꯑꯣ, ꯌꯥꯝ ꯐꯖꯩ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ ꯊꯧꯒꯜꯂꯣꯟ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯣꯖꯥꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯒꯗꯕꯅꯤꯀꯣ꯫ ꯇꯝꯐꯥ ꯃꯥꯒꯤ ꯑꯣꯖꯥ ꯁꯅꯥꯕꯨ ꯈꯨꯔꯨꯝꯃꯤ ꯑꯣꯖꯥ ꯍꯥꯏꯗꯨꯅ꯫ ꯂꯩꯍꯧꯔꯦ ꯑꯣꯖꯥ ꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯣꯏꯅꯅ꯫ ꯇꯝꯐꯥ ꯑꯃꯗꯤ ꯃꯅꯤꯁꯨ ꯍꯤ ꯑꯗꯨꯕꯨ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫